NUMIT Nepani SURAKLABA Iran Amadi Israel Anigi Lan Da Leptana missile strike sing Chatthanari LOINANA HOUKHIBA PUNG Kunmari ASIDA GAZA Israel na CHATHAKHIBA attack SINGDA MEOII chamaga Nemfumari Sikre Iran gi missile strike sing na Israel gi Vir Shevada Laiba Israel gi military SINGDA AI Amadi cloud service SINGDA Yamna Chawna Mateng Pangliba Microscope facility office da akai atoi THOKHANKHRE LOINANA Israel gi tongan ba maruai ba mafam sing Tel Aviv, Haifa, Beersheba region Lan Da Leptana Israel gi saruk SINGDA Iran na akanba missile gi strike CHATHAKHRE missile sing aduke marakta cluster bomb yauna attack tarokhi haina Israel gi site ki fondorakle Iran gi foreign minister Abbas arang China France Germany amasung United Kingdom gi mapum ngakpigani marup singa Geneva unaduna Iran gi nuclear program gi matangda wari sanaba amasung Israel gi attack sing loishinna ba thawrang tawre nakal amaromda White House na wari sanabaki maram asina President Donald Trump na lakliba week ani asida warep loduna USA na Israel gi mateng pangduna Iran da attack chathagani haina fondokre lonena nakal amaromda Hezbollah gi Secretary General Nam Koishem na fondorakle madude Iran gi Supreme Leader Ayatollah Ali Khamenei bu hatkani haina threaten tarokhiba ase lamdam aduke miyam pumnamakki mathakta aggression amane haina fondorakle Tehran gi Strait SINGDA MEOII sing kaya amarom thoklaktuna Israel na CHATHAKHIBA strike sing atubo yaningtabagi kholau kaya laukre loinana Israel gi government bu yaningtabagi kholau laukre amade Iran amade Israel anigi war asibo lepinaba Israel gi MEOII kaya amarom dastu thoklaktuna protest dokre